Haukiba February kunda Manipuri Governor Ajay Kumar Bhalana Thadorakiba Cherol amagi matung ina lona yadaba moongda ain kaina miya marakta pairiba khotlai sing pikhalaknabagi appeal tawrakiba adu Ngasiga Thana Numit ni Sujillakkhre Masiga iroinana Churachandpur, Imphal East, Bishnupur, Thaubal, Kangpokpi, Imphal West amasung Jiribam yaungna district singi SP singda khutchukulai kaya pikhalakpa leptre ngarang su Imphal East ke manung chana laiba Sagolmang Police Station da khutlai kaya pikhalaki khutlai sing adugi manungda 303 rifle mariga loinana magazine mari SLR ani ga loinana magazine ani insas rifle magazine mari insas LMG magazine ani M16 magazine ama 5.56 by 30 mm gi maru chamaga yankhai manga 303 maru taramari detonator yaudaba high explosive hand grenade ahum 3 inches mortar bomb mari helmet BP cover local mat iron plate camouflage uniform galoinana tongan ba khutlai singi maru sing pikhalakhi Imphal East ki porompat PS tasu SMG carbine ama tear gas gun ama pistol ahum stun grenade ani 36 high explosive hand grenade mari smoke cell ama tear gas cell taruk pikhalakhi Yangang Pokpi police station da su khutlai kaya pikhalakpagi manungda submachine gun 9mm carbine 1A ga loinana magazine ama riot gun ama BP plate yaudaba BP jacket ama stun grenade ahum die maker grenade ka loinana irritant anti riot tear smoke cell normal tear smoke cell nose ahum pikhalakhi